चिंया करीदा various miscreants in a top packet mayam of koi engage tawni masida koi aso open mayam of sudum mayam nadum tabili maduni howjik leiba situation asida handak ikang khangok dana akogi various kind of agitation lakpa sida agitators singna normal oiba hana tawrum method to adopt of the vida akoi lethal way of akoi retaliation to base police ta mase akoi yam thangnarak bandak se koi protester china seasonary ba khulai se yam lethal oiba mong da se nung mi sibia ba mong da nung stone pelting to ba nauri kapa si da sumoi akoi ge some of the protesters sing hai tai mo ni seasonary ba si isam jamba marban gumba kai gumba na taba koi yot gumba ka aga maduna palaga di koi mi si amna lethal oiga da mong da gumba season rakpa tear gas season rakpa akoi mathakta police ki mathakta tear gas season rakpa sigi mathakta automatic firearm season rakpa masi mayam ma koi madugi evidence lere isam jamba evidence hai koi khabai soida tawba koi gi sigi counter exercise akoi police na tawba se da akoi burst firing automatic weapon da ki torokna akoi gi imphal isi commando oc panba aduga akoi gi police personnel amasu sokpa yaukre ngarang mak ka wa da tawba incident se da akoi automatic weapon da ki kapagi akoi gari sing various akoi gi mark firearm marks leiba akoi hujik yauri sigi si loraga akoi gari sing du khara khaidi akoi makada lei mayam na cover tawini ga tawina ba haitna aduga gari khara amadi dum akoi normal duty sana gi yawi aduga gari khara am pura yadabadagi akoi CMT da kai da isin gi basu yawi aduna loina mak koi sida assemble tawung amde aduga sida leireba gari sing sidagi mayam na sudum cover tawbi ragadi akoi firearm season ni habisi akoi mayek seng na khangani aduna masiki matang dali koina mayam da appeal tawjening basi akoina sigumba protesters sing chira torokwa agitation sing chi thengna na bhona ba matamda asugmatic restraint seasoning karigumba burst firing torokpada madudagi handana akoina kapaga mi mayam ma siba kotba adu huje pau thoktri burst firing tawdana koi palaba bogda koi nomina kaptana kotana mi sigada mongda protector akoi civilian sing hai tai natraga koi protester mayam se sigada ba adu momong tawna bagi koi adu bagi huje pau tawde mi da son ningde tawdaba yada ba koina sigi protesti akoi violent orapa matamda akoina akoi anti riot exercise taw matamda mi sopa khotpa adugi report mayam ma lei madu akoi yam nungai jade madu akoi thamoi seng na madu ayam protesters sing si akoi juvenile su mayam ma yauri aduna juvenile sing yauba adagi even akoi na jaga ma to protest tawda phariba mi khara phaba detain to bokot pasi mayam su kumbiramani ara po khum dagi sudum yauri aduna mayam da appeal tawjening basi mayam gi apamba mayam gi demand to bokot pa matamda democratic oiba mong da tawbiu police pusu dum lupta thambiu yaragan permission lawga tawbiu adu police na restraint exercise tawi yabasi masigi khudam se koi even hypersensitive jaga da nahan mo machang ko matamda koi moibu koi disperse tawna na ba koi tiaga staff ko pa tawgi da badu mayam maduna example amani aduna sigumma mayam si koi gi law enforcing agency na akoi restaurant tawri bani haidana akoi na sum yadana sum henjalakdana akoi gi hypersensitive lairiba zone sida disturb tawraba public property mayam ama akoi manghalaba adu itaragadi madu law and order failure or kadamni na akoi soidana madu gi sap chaba akoi gi anti riot or anti mob exercise tawrkani aduna mayam da appeal tawjabasi mayam protest tawbiu but democratic oiba mong da non violent oin tawbiu police yang na banate koi leriba police mayam si loina mak iyamba inong pa ikura idon ngatani akoi citizen ni society sigi aduna akoi mathakta hatkani akoi son gani hadana aduna primary intention warga tawba adugumba protest ki mong du khara topiu haidana mayam da appeal
ꯑꯩꯈꯣꯏꯒꯤ mob dispersal ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ confrontation ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ affiliate ꯇꯧꯕ ꯇꯧꯗꯕ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯁ꯭ꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯀꯣꯚꯔꯦꯖ ꯇꯧꯔꯒ ꯈꯨꯗꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯑꯦꯂꯥꯔꯃꯤꯡ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯗ ꯊꯝꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯇꯧꯕꯁꯤ ꯃꯌꯥꯝꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇ꯭ꯔꯕꯗꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯨ ꯉꯥꯛꯅꯅꯕ ꯂꯩꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯄꯁꯤꯗ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯅ ꯑꯇꯣꯞꯄ ꯃꯤꯟꯁ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄ ꯈꯣꯠꯂꯛꯄ ꯃꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯁꯤꯐꯥꯎꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯐꯥꯏꯅꯦꯂꯤ ꯑꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯊꯅꯥꯒꯤ ꯑꯦꯒꯦꯟꯁꯇ ꯇꯧꯔꯛꯄ ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯝꯃꯒ ꯅꯨꯡ ꯂꯪꯁꯤꯜꯂꯝꯃꯒ ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯝꯃꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯒ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯉꯒ ꯑꯜꯇꯤꯃꯦꯠꯂꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯕꯨ ꯚꯤꯛꯇꯤꯝ ꯑꯣꯏꯅꯗꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯃꯌꯥꯝꯅ ꯇꯧꯕꯤꯗꯅꯕ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯉꯔꯥꯡꯃꯛꯀꯤ ꯀꯛꯋꯥꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯏꯁꯥꯃꯛꯀꯤ ꯒꯥꯔꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯦ ꯅꯣꯡꯃꯩ ꯃꯔꯨ ꯃꯣꯔ ꯗꯦꯟ 15 ꯔꯥꯎꯟ ꯃꯊꯛꯇ ꯑꯣꯏꯔꯝꯒꯅꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯤꯁꯦ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯤꯁꯤꯡꯁꯤ BP ꯒꯥꯔꯤ ꯇꯣꯡꯉꯝꯗ ꯇꯥꯔꯒꯗꯤ ꯏꯚꯟ ꯑꯩ ꯑꯗꯨꯝ ꯁꯤꯔꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯁꯤꯕ ꯌꯥꯕ ꯀꯟꯗꯤꯁꯟꯅꯤ ꯑꯩꯒꯤ ꯐꯝꯐꯝ ꯅꯥꯀꯟꯃꯛꯇꯗ ꯃꯌꯥꯝ ꯑꯃ ꯊꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯁꯤꯒꯤ ꯒꯥꯔꯤꯗ ꯄꯥꯟꯕ ꯅꯣꯡꯃꯩꯁꯤ BP ꯒꯥꯔꯤꯁꯤ ꯃꯁꯤ ꯍꯨꯠꯂꯤꯅꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯌꯥꯅꯤ ꯍꯨꯠꯂꯤꯅꯤ ꯄꯨꯔꯥ ꯍꯨꯠꯄ ꯉꯝꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯇꯧꯔꯦ ꯕꯠ ꯑꯩꯈꯣꯏ ꯑꯗꯨ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯧꯔꯛꯏꯕ ꯁꯤꯒꯨꯝꯕ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡꯁꯤꯅ ꯇꯧꯔꯛꯏꯁꯤ प्रजाꯒꯤ ꯃꯔꯛꯇ ꯆꯪꯈ꯭ꯔꯒ प्रजाꯒꯤ ꯃꯔꯛꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊ꯭ꯔꯦꯇꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯆꯪꯉꯛꯀꯅꯤ ꯅꯣꯏ ꯊꯣꯡ ꯂꯣꯟꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯃꯥꯏꯅ ꯊ꯭ꯔꯦꯇꯟ ꯇꯧꯔꯒ ꯃꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯆꯪꯉꯒ प्रजाꯒꯤꯗ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯕ ꯑꯩꯈꯣꯏꯅ ꯍꯜꯂꯒ ꯃꯗꯨ ꯀꯥꯞꯄ ꯇꯥꯔꯒꯗꯤ ꯐꯥꯌꯔꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯐꯥꯌꯔꯅ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯜꯂꯒ ꯀꯥꯞꯄ ꯇꯥꯔꯒꯗꯤ ꯁꯣꯛꯅ ꯄꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯍꯟ ꯂꯃꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯨꯄꯥꯝ ꯄꯥꯝꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ ꯔꯦꯁꯇ꯭ꯔꯦꯟꯇ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯠꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯁꯨꯝꯅ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯃꯁꯤ ꯈꯨꯠꯍꯜꯂꯛꯇꯕꯗꯤ ꯌꯥꯔꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯈꯨꯠꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯔꯤꯀ꯭ꯋꯦꯁꯅꯤ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯒꯅꯨ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯉꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨ ꯅꯣꯡꯃꯗꯤ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯠ ꯍꯟꯅꯔꯛꯄ ꯊꯣꯛꯅꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯑꯝꯇ ꯑꯣꯏꯅꯔꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟ ꯑꯣꯏꯒꯦꯔꯥ JCꯒꯤ ꯑꯣꯏꯒꯦꯔꯥ ꯗꯤꯃꯥꯟ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅꯔꯒ ꯇꯧꯍꯟꯁꯤꯒꯦ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯌꯥꯎꯅꯔꯒꯁꯨ ꯀꯃꯥꯏꯅ ꯆꯨꯝꯊꯣꯛꯁꯤꯒꯦ ꯀꯔꯦꯛꯇꯤꯞ ꯃꯦꯖꯔ ꯀꯃꯥꯏꯅ ꯆꯨꯝꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯀꯣꯛ ꯊꯥꯗꯅꯔꯒ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕ ꯑꯗꯨ ꯍꯣꯠꯅꯁꯤ ꯄꯨꯂꯤꯁꯁꯨ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯌꯥꯎꯕ ꯅꯠꯇꯦ ꯄꯨꯂꯤꯁꯁꯨ ꯁꯣꯏꯕ ꯌꯥꯎꯏ प्रजाꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯏꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ 5% 10% ꯁꯣꯏꯕ ꯑꯁꯣꯝꯒꯤ ꯃꯣꯞꯇ 90% ꯁꯣꯏꯕꯁꯦ ꯑꯗꯨꯝ प्रजाꯅ ꯌꯦꯡꯕꯗ ꯑꯗꯨꯝ 10% ꯁꯣꯏꯕꯁꯤꯒꯤ ꯁꯣꯝꯗ ꯑꯌꯥꯝꯕ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯀꯔꯦꯛꯇꯤꯞ ꯃꯦꯖꯔꯁ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯦꯛꯁꯤꯃꯝ 100% ꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯄꯟꯊꯝꯗ ꯑꯩꯈꯣꯏ ꯑꯗꯨ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯆꯒꯦ ꯍꯥꯎꯑꯦꯚꯔ ꯉꯔꯥꯡꯒꯤꯗꯃꯛ ꯀꯩꯅꯣꯁꯤꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇ ꯑꯁꯣꯝꯗꯒꯤ ꯏꯁꯇꯟ ꯒ꯭ꯔꯦꯅꯦꯗ ꯀꯥꯞꯄꯛꯏ ꯑꯗꯒꯤ ꯇꯤꯌꯔ ꯁ꯭ꯃꯣꯛ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯛꯏ ꯃꯈꯣꯏꯅ ꯀꯥꯞꯄꯛꯏꯕꯁꯤꯡ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯗꯤ ꯃꯣꯞ ꯂꯩꯕ ꯃꯐꯝꯗ ꯇꯧꯕꯅꯤ ꯃꯣꯞ ꯂꯩꯕ ꯃꯐꯝꯗ ꯃꯦꯛꯁꯤꯃꯝ ꯁꯤꯗ ꯇꯧꯕꯅꯤ ꯀ꯭ꯔꯥꯎꯗꯇꯒꯤ ꯂꯥꯛꯏꯕꯁꯤꯡꯁꯤꯗꯤ ꯀꯥꯞꯄꯤꯕ ꯈꯣꯠꯂꯤꯕ ꯍꯩꯔꯤꯕ ꯀꯔꯤꯝꯇ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯀꯥꯞꯄꯛꯏꯁꯤꯗꯤ ꯌꯨꯝꯂꯛꯇꯗꯁꯨ ꯇꯥꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯁꯨ ꯄꯨꯂꯤꯁꯀꯤꯗꯁꯨ ꯇꯥꯏ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯔꯥꯡꯃꯛꯇꯗ ꯀꯛꯋꯥꯒꯤ ꯖꯒꯥ ꯂꯩꯀꯥꯏꯗ ꯁꯤꯒꯨꯝꯕ ꯃꯣꯞ ꯀꯥꯡꯕꯨꯗꯨ ꯆꯪꯉꯒ ꯌꯨꯝ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯗꯦꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯣꯡꯗ ꯀꯩꯅꯣꯅ ꯅꯨꯡꯅ ꯊꯣꯝꯖꯤꯟꯕ ꯅꯨꯡ ꯂꯪꯁꯤꯟꯕ ꯁꯤꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟ ꯊꯣꯛꯄ ꯉꯔꯥꯡ ꯏꯟꯁꯤꯗꯦꯟ ꯈꯔ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯋꯥꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯉꯁꯥꯏꯒꯤ ꯄꯥꯝꯖꯗꯗꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯏ ꯁꯤꯒꯨꯝꯕꯁꯤ ꯃꯣꯏ ꯁꯥꯏꯠꯇꯒꯤꯁꯨ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯉꯔꯥꯡꯃꯛꯇꯗ ꯁꯣꯝꯒꯤ ꯀꯛꯋꯥ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯒꯤ ꯖꯒꯥꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯊꯣꯛꯄꯤꯔꯛꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯇꯤꯌꯔ ꯒ꯭ꯌꯥꯁ
ꯀꯥꯞꯄꯤꯔꯅꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯁꯪꯕꯤꯔꯒ ꯐꯖꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯞ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯅꯨꯡꯅ ꯊꯣꯝꯃꯝꯕ ꯑꯉꯥꯡꯁꯤꯡꯗꯨ ꯊꯦꯝꯗꯕꯤꯗꯅ ꯐꯥꯊꯗꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯅ ꯇꯧꯒꯅꯨ ꯈꯣꯠꯇꯅ ꯇꯥꯟꯁꯤꯟꯕꯤꯗꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒꯤꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ प्रजाꯁꯤꯡꯅꯁꯨ ꯑꯣꯔ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒ ꯄꯨꯂꯤꯁꯀ ꯀꯣꯑꯣꯄꯔꯦꯁꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯧꯔꯒꯗꯤ ꯁꯤꯒꯨꯝꯕ ꯂꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯑꯇꯣꯞꯄ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯏꯕ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯁꯤꯜꯂꯒ ꯂꯥꯛꯄ ꯑꯗꯒꯤ ꯊꯛꯄ ꯆꯥꯕ ꯇꯧꯔꯒ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯕ ꯉꯝꯅꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ प्रजाꯒꯤ ꯄꯦꯟꯗꯕꯒꯤ ꯄ꯭ꯔꯣꯇꯦꯁꯀꯤ ꯗꯤꯃꯥꯟꯁꯤꯡꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯗꯨꯒ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯀꯔꯟ ꯇꯥꯕ ꯑꯗꯒꯤ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏꯕ ꯒꯚꯔꯟꯃꯦꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯊꯣꯛꯄꯗ ꯈꯣꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯔ ꯒꯥꯔꯤ ꯍꯨꯔꯥꯟꯈꯤꯕ ꯈꯣꯠꯈꯤꯕꯗ ꯗꯤꯇꯦꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏꯅ ꯑꯣꯇꯣꯃꯦꯇꯤꯛ ꯅꯝꯕꯔ ꯄ꯭ꯂꯦꯠꯀ ꯍꯥꯞꯄꯒ ꯊꯝꯕ ꯀꯦꯃꯦꯔꯥ ꯑꯇꯥꯡꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯊꯨꯒꯥꯏꯕꯤꯕ ꯁꯤꯅ ꯑꯜꯇꯤꯃꯦꯠꯂꯤ ꯀꯅꯥꯒꯤ ꯁꯣꯛꯄꯅꯣ ꯁꯤ प्रजाꯒꯤꯅꯤ ꯍꯌꯦꯡ प्रजाꯒꯤ ꯒꯥꯔꯤ ꯃꯥꯡꯈꯤꯕ ꯑꯣꯔ प्रजाꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄ ꯃꯇꯝ ꯒꯥꯔꯤꯗ ꯊꯣꯝꯃꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯒꯥꯔꯤ ꯅꯝꯕꯔꯁꯤ ꯀꯅꯥꯒꯤꯅꯣ ꯈꯪꯗꯕ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯗꯤꯚꯥꯏꯁꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯔꯒ ꯀꯔꯝꯕ ꯒꯥꯔꯤꯅꯣ ꯆꯠꯈ꯭ꯔꯤꯁꯤ ꯀꯔꯝꯕ ꯀꯂꯔꯅꯣ ꯀꯔꯝꯕ ꯒꯥꯔꯤ ꯅꯝꯕꯔꯅꯣ ꯀꯅꯥꯒꯤꯅꯣ ꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯤꯜꯂꯤꯕ CCTV ꯐꯨꯇꯦꯖ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤ ꯇꯥꯔꯒꯗꯤ ꯍꯌꯦꯡ प्रजादा एक्सीडेंट है थोए हाइंगा लेते गाड़ी हुरान बथोए हाइंगा लेते मी फारक पुगीबा किडनैपिंग केस थोए हाइंगा लेते नुंगै कापसिलमगा चेंगिबा थोए हाइंगा लेते सी मयाम थोइबनी सिगुम मयाम सिंगसिदा पुलिस की इन्वेस्टिगेशन द मतेंग पांगनबा प्रजा की मतेंग पांगनबा इदना अखोइना तौजरिबा मयाम सिंगसिबु थुगाई हाइबा तौतारगदी मसी तसेंगना हाइगदी अखोइ कनागे अमांगनो सी प्रजा की अमांग वातनी अदो मसीगुम मयाम सिंगसी इसेनाउ सिंगना अमुकस अपील तौजरी याइंकै तौबिगनु अखोइना मांग ताकपा गाड़ी थुगाइबिबा खोपिबा मयाम सिंगसे पुलिस की मयाम यावरे अदुगी मथक्ता अखोइगी ngसाइगी पुलिस सिंगसिजु मीनी इसिन नाउ वातनी अखोइजु सिगी सोसाइटी दिगे हरपनी मयाम द चेलिबा इहुंदो अखोइ खंगी लोइना खंगदब नते अदुबु ngसाइ अखोइगी DIG सरजु हाइबिबो अखोइगी लॉ एंड ऑर्डर हाइबमा अखोइ मेंटेन तौद्रगदी मदुदी अखोइ सोसाइटी से लेबे यारोइ सोसाइटी से क्रम्बल तौरकनी अन यारिंकै सिगी पोचिंग सि ग्यान ताबिरगा अखोइगी क्लब नोंग लेबिबा खोलिबा मयाम सिंग सिविल सोसाइटी सिंगसु ngसाइगी यारिंकै निमिदांगी अखोइगी प्रोटेस्ट डेमोक्रेटिक ओइदबा मओंगी वायलेंट ओइबा प्रोटेस्ट सिंगसे मसी तौबिदनबा मयामनसु खरा फादबियु नहासिंगबु फादबियु अतोपदा लेरिबा डिस्ट्रिक्ट सिंगनसु अतोपदा लेरिबा मयाम सिंगनसु अखोइगी जगादा थोक्त्रगा लोइरे अतोप डिस्ट्रिक्ट तौजबबु हाइना खंदबिदा इचा इशुसिंग नहासिंगबु चप मानै अतोप डिस्ट्रिक्ट अमदगी सिदा लागा इरांग थोगसु सिगी सोइबा प्रजासिंग सिना वाक्तनी असोमदा आइगी डिस्ट्रिक्ट थोकनते हाबे वखलोन थादोपिरगा पुलबना मणिपुरकी अखोइगी लेरिबा कैनो सिंगसी सिना वाक्तनी हाबेगी अखोइगी लेमिनरिबा सिंगसी खनमिनरगा हाबे तारे ngसाइगी अखोइना प्रोटेस्ट तौबु खोटपसि खितंग वायलेंट ओइबा मोंग नतबिदा डेमोक्रेटिक ओइबा मोंगदा मयाम तानरगा तौमिनसी एना अखोइ अपील तौजि थैंक यू नुमिन खरनी सिदा अखोइगी आई अतै लोइन समजिनजरगा अखोइगी लेथल वेपन सिजिनबसे बर्ड फायरिंग अमा तौबसे अदुम थोए तांग तरुकी ngसाइ हाबिगिबा खबैसोइगी इंसिडेंट सिदा कोइना कैनोसे थोरकदा अंदोलपसिदा इंटरवेनिंग नाइट नि तरुक तरेट का लोनबा अहिंसिदा थोरकदा बर्ड फायरिंग से अदुम उरे खर लापनी लापदुनबु कोई बुलेट इंजुरी अनि लेबा ऑफिसर अमगा पर्सनल अमगा से यम लेथल होइदना सोइसे अदु यम लापे अदुगा गाड़ीदा आई गाड़ीदसु नुंग अमा मयाम थारे अदुगी मरक्तुदसु मखोनसे पुलप लाउना मरी मंगा ब्रक चतखिबमा ग्रग्रक येरकपमा यावगे नोंमै कापेना आई हाइबसे अदुगी मतुंगदा खरा लापतकना ngसाइगी कैनोसे अदुम उइ ट्राजेक्टरी नुंगदांगदि नोंमै कापसे मखोंगदि मै ngalaga चतपने ट्राजेक्टरी से उइ एसिडी फायरिंग तौरे अदु नोंगाला येंकांदा अदु मरु अहुम मरी पालमे अदु यामना कैनो ओइबा मफम चादबा मीगी आइगी हेक सिटुगी नाकंदुदा दगी कोई स्पोर्ट पोंगबा जगा ngakतनी बुलेट प्रूफ ओइरमबगी सेफ ओइबनी देन केस्पर मरु तारा मुक पानबनी मखादा आई इसागी गाड़ी नोंमै पानबसिगा केस्पर दुगसु थम्बने अतै गाड़ी सिंगा यामना नकपर रेंज ति नते इम्फाल इसकी थौदोक सिमदि अदु आइना हाइजनिंगबदी
sigumba any protest ama kaino tawbusida hauji mi marakta angang innocent children adu ada mayam ama instigate tawraga nupi angang ima iben ni marak sidagi nungmai kapagi stage yauraga commando gi inspector yaunga personnel nungmai na palaga sokpagi matamji yauragni adu masigi se repeatedly every kaino da tawbugi khudam se hauji phange very dangerous trend masida ai hajaga se sigi se laktargadi ima iben khangde satra sangtan khangde any agitation gi da yauriba kanggu se yamna moi gi undermine tawrane prithvi gi whole world gi marak sida moi se armed miscreants singna armed group kanggu na instigate tawraga tawbuni adana satpa yam sathiba train ama public perception all over the world lakaneba koina thing musung amoi it happens for the last few days consecutively wherever it happened armed miscreant gi nongmi kapagi train se lakhe secondly ngasai IB gi budaina asok apan yauraga koina kayam kuina restraint tawra leituno one day sigi marakta tawkanda who will be responsible for that police na nongmai kape hai doiribra moina kape hai doiribra tear gas kape e miscreant singna aduna aina haijaning badi hojikti protest tawba agitation tawbada kitang streamline tawbiraga leader na airaga kanano group amana association organization amana koi sigum pen da ma adu democratic manner da sumai tawne se kanbira na tabi ekta ama kanana tawrino khangda bi tawra pangyaw yauselaga adagi mi marakta mara leijada ba leiba angang gyan ta driba ima iben dei kai dei marak se moi mayam se human shield loina seasonraga sumaina protest marakta very lethal automatic weapon burst firing bout tawbugi stage se yaurpase khitang mayam section minase aduga sigum se yam thuna thingaudragadi repercussion yam lakani khut thokna rakani asok apan yam lakani hayeng madu police ta dai to loina piba mayam su yaroi public will also be held responsible for that aduna mayam masida bhap taminasi sigum thabak se yarige matungda tawbiganu mayam nasu public nasu masi tawdana hotna piu kudingma any vested interest like kangbu su sigum se tawbida na ba ai appeal tawjare thank you thank you Nick, thank you. ano tawsi May kung kasama sa atin, sige.